Koirengdu magi ka yaubaga thongdu lok toksilamlaga famungda long hiptharai. Pocket yauriba phone du ring laami. Ngakhtang pothage tawbasida kananong yelaisibo. Phone du pocket agi lauthoga paikhali. Hello. Ashumdagi nupi amagi khonjelna. Ngasai kaida chaluge phone anjini tawbasibo paida kai yamdu nai rokana. Tanu kainomni hekta leptabida gaptharai dubo. As yamna sauriduna kaigino ai kem chatti. Kem chatraga kaigi phone tawbada paitriba. Phone se silent thana magalerami adunani sauranu bako saurani ne tawrido hena nungsi ko. Oh themi ba kaiduni nangi se. As themba nateba aide singba haibani. Khangjare chintibo. Karamba saraktanu tanuga koirenga khangnaramliba hangba yaba wahangni pattaba masen chaktaminai haibaduni. Tanuna asigi paktaba se mun phone tawraine. Kanang tawraibo yam paktaba lamnganbadu. Adugi lairaba machadu oire. Amta paikatke payuko. Hoi. Hello. Kanaga wari sanaramino. Imanabini college ki assignment gi hangambani. Oh, aidi nupagarana pakhalure. Is paktiko aibu mit yambadawna dalamngan banatana kanam kuisadiko thamoi ani longba tanjayeba. Aduneba aina taba kanam to koi byadiko aisu kanam koi roiba. Asomnade kayam wana khangliba lamngan banaga hairiba mayam da taning dabana mami tumata to onkadaga khangli tanudi. Tadrabo ina hairi mayam sibo kaidorogi tumileli dubo. Ha kayaba. Aina hairi mayam se tabiram drabara. Ithanda ngawbadawna hairaga leiramineba. Dalamngan ba saunuko ai wakhalama khalaga leirureba. Sauzade ai nangoda sauba ngamjade nang ta ningonda saubagi wani. As yariba dalamngan ba ado ai thabam da loisilugi hore mu tawragi ko. Hoi. Lamngan bana phone hek thamkibaga da koire tabro. Tai kai wari bu sanari na do kuidubo. Aingondagi amadune na nungsikraba malida. As kaidine bit leitabo yam hairakinu ko. Adugi mido hek ubaga allergy tawi loina da yadabagi loinaribani ko aina yam pamdana loinabagi natte hariba. Ainade haramnagane last da mangoda yumong pankini bemana. Adudagine ai sam sarakaduni nang. Amta sarakino phagi tawbani ai thamagi hore mong tawrage ko. Hoi. Tanugi mapaga koirengi mapaga thaina dagi marup oiduna lakpani aduna tanuga koirenga su khangnabani. Tanugi apokpa premdi yam chammi mingonda landi ngasi phawbada koirengi apokpa brojendi mayamdagi tongali mayam mangda phaba saba manungdana tin chamma midani. Fattaba mi haisidabu matam pumnamakta fattaba wakalduna luching oiduna fattaba lalong silaga lairibani aduda khangjadaba miyoisingna fattaba langda thubani. Matamabu chatnaningdi haidinasu pharaga thamba yabra yadabanina chatki matamadi lepta. Nongmadagi nini dagi humni sumsum sitkiduna tha ahum maujinkri. Nongmagi numit amani college geta Jenita du nurai lakpa ngairami. Tanjada lamngan voice auto dagi kumtharai. Ngan bana makhoi ongi barado pulap pikri aduga laami. Jenita na kanagumba mangaibagi mongdu uraduna ngan banairai. Aise nangai ga manada mihula makara chungkalai. Thamoina khoidaba leirang ma leira male. Malemna Hai, nang manusi masakang bagawraba. Ado nang nupi da harubadi yarakani thajade. Aidi nang nupi harubadi yarakani thajadrebu. Kaigino di nangi chahirado nupi na bamba chahira oideba. Is sa nang khambiriba nang haramta maidu mingselda yenguchu aduga noknawo. Hoida ai budi phajadana leirabani mayam na ngawnaribani aina koiroina koidabani khangabo. Is sa nang khambiriba nang haramta maidu mingselda yenguchu aduga noknoko. Ai budi phajadana ta leirabani da mayam na ngawnaribani kaino aina koiroin koidabani khangabo. Tabadane awabo oi tawrisi isai domna thagalaga kachin ko yawe haiba ama leibani khangjinba phaiko. Nangna koidrido adudine hairaktabagi karamba nupina waibirakturige. Lamngan bana yare nabani sitiba kai chinu khangde karamba makhalgi company gi product no khangreba asuksin kan basibo imana pupodagi thengna jarak trai bani da
ꯅꯣꯏꯒꯨꯝꯕꯁꯤꯅꯦ ꯁꯤꯔꯣꯅ ꯄꯨꯈ꯭ꯔꯤꯗ ꯊꯥꯗꯈ꯭ꯔꯒ ꯈꯗꯥꯡꯅ ꯏꯔꯣꯏꯔꯒ ꯀꯥꯔꯛꯑꯦꯗꯣ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯍꯩ ꯅꯨꯄꯤ ꯀꯣꯏꯈꯤꯕꯗꯒꯤ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯉꯤꯅꯦ ꯅꯪ ꯍꯥ ꯇꯝꯕꯤꯔ ꯃꯥꯜꯂꯦꯕ ꯋꯥꯔꯤ ꯁꯥꯔ ꯁꯥꯔ ꯂꯥꯛꯄꯅ ꯖꯦꯅꯤꯇꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯤ ꯉꯥꯟꯕꯅ ꯖꯦꯅꯤꯇꯥꯗ ꯖꯦꯅꯤꯇꯥ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯙꯉꯥꯟꯕ ꯅꯨꯔꯩ ꯉꯥꯏꯔꯝꯕꯅꯤ ꯅꯨꯔꯩ ꯍꯥꯏꯔꯒ ꯅꯍꯥꯟ ꯅꯨꯔꯩꯗꯣ ꯃꯄꯥ ꯂꯥꯛꯑꯒ ꯄꯨꯈꯤꯗ꯭ꯔꯣ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯅꯥꯕꯕꯨ ꯐꯈ꯭ꯔꯕ ꯃꯥꯕꯣ ꯐꯔꯦ ꯈꯪꯍꯧꯗꯅ ꯃꯁꯥ ꯁꯥꯒꯠꯂꯛꯄ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯄꯨꯈꯤꯕꯅꯤꯗ ꯃꯌꯥꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯨꯔꯩꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤꯕꯗꯨ ꯀꯅꯥꯅꯣꯝꯇꯅ ꯈꯪꯍꯧꯗ꯭ꯔꯤ ꯋꯥꯔꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯅꯤꯡꯗꯒꯤ ꯅꯨꯔꯩꯅ ꯖꯦꯅꯤꯇꯥꯗ ꯖꯦꯅꯤꯇꯥ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯃꯌꯥꯝ ꯄ꯭ꯔꯞ ꯃꯅꯤꯡ ꯑꯣꯟꯊꯣꯛꯏ ꯅꯨꯔꯩ ꯅꯨꯃꯤ ꯇꯧꯔꯒ ꯃꯣꯡꯍꯥꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯉꯥꯟꯕꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯍꯥꯏ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯀꯣꯗꯨꯅꯤ ꯇꯧꯔꯤꯁꯦ ꯂꯥꯛꯄꯅ ꯍꯦꯛꯇ ꯍꯥꯜꯂꯦꯕ ꯖꯦꯅꯤꯇꯥꯗꯣ ꯍꯔꯥꯎꯅ ꯅꯨꯔꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯅꯨꯡꯁꯤꯕꯤꯌꯥ ꯅꯪ ꯅꯥꯕ ꯐꯔꯕꯣ ꯅꯪ ꯅꯍꯥꯟꯒꯩ ꯀꯣꯂꯦꯖ ꯂꯥꯛꯇꯕꯗꯣ ꯏꯊꯟꯇ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯅꯨꯔꯩꯒꯤ ꯃꯥꯏꯊꯣꯡꯗ ꯂꯩꯔꯤꯕ ꯃꯤꯅꯣꯛꯇꯨꯗꯤ ꯃꯥꯡꯍꯟꯗ ꯑꯗꯨꯃꯛ ꯅꯣꯡꯃꯤ ꯇꯧꯔꯒ ꯈꯨꯝꯃꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯁꯤꯗꯤ ꯅꯪ ꯀꯩꯝ ꯋꯥꯔꯨꯔꯅꯨꯀꯣ ꯅꯨꯡꯁꯤꯕꯤꯌꯥ ꯃꯥꯂꯦꯝꯅ ꯅꯨꯔꯩ ꯅꯪ ꯍꯛꯆꯥꯡꯗꯣ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ ꯑꯩꯈꯣꯏꯗꯤ ꯅꯪ ꯅꯥꯏꯌꯦꯁꯤ ꯈꯪꯗꯦ ꯍꯧꯖꯤꯛꯇ ꯖꯦꯅꯤꯇꯥꯅ ꯍꯥꯏꯔꯀꯥꯟꯗ ꯈꯪꯉꯤ ꯐꯔꯦꯗ ꯃꯥꯂꯦꯝ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯇꯟꯖꯥꯗꯨꯗ ꯇꯅꯨꯗꯣ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯉꯛꯏ ꯙꯂꯝꯉꯥꯟꯕ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯂꯥꯛꯄ ꯀꯣꯂꯦꯖ ꯃꯅꯨꯡ ꯆꯪꯗꯕꯤ ꯁꯤꯗꯗꯤ ꯀꯩꯗꯧꯔꯤꯕ ꯃꯌꯥꯝ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯖꯦꯅꯤꯇꯥꯗ ꯅꯨꯔꯩꯒꯤ ꯅꯥꯀꯣꯡꯗ ꯆꯤꯔꯣꯜ ꯇꯧꯏ ꯑꯩꯗꯤꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯑꯣꯏꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯔꯅꯤ ꯈꯜꯂꯤ ꯃꯥꯜꯂꯦ ꯅꯨꯔꯩꯅ ꯖꯦꯅꯤꯇꯥꯗ ꯈꯨꯅꯤꯡ ꯊꯤꯜꯂꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤ ꯇꯥꯈꯤꯅꯤ ꯅꯪꯁꯤꯗꯤꯕ ꯅꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯆꯥꯕꯤꯒꯦ ꯍꯥꯏꯔꯛꯁꯅꯤ ꯑꯩꯗꯤꯅꯦ ꯇꯥꯅꯕ ꯍꯥꯏꯔꯁꯤꯔꯥ ꯐꯥꯎꯕ ꯈꯜꯂ ꯀꯥꯟꯁꯤꯗ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯉꯤꯁꯦ ꯃꯁꯥꯅꯗꯤ ꯈꯪꯖꯗ꯭ꯔꯤ ꯂꯝꯉꯥꯟꯕ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯅꯨꯅ ꯂꯝꯉꯥꯟꯕꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯆꯪꯉꯒ ꯄꯨꯈ꯭ꯔꯦ ꯃꯥꯂꯦꯝꯅ ꯍꯥꯏ ꯁꯤꯗꯤ ꯀꯟꯕ ꯉꯝꯃꯔꯣꯏ ꯀꯃꯥꯏ ꯇꯧꯅꯤ ꯁꯨꯝꯈ꯭ꯔꯦ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦꯕ ꯅꯨꯄꯤꯒꯤ ꯄꯋꯥꯔꯁꯦ ꯌꯥꯝ ꯀꯟꯕꯖꯥꯠꯅꯤꯀꯣ ꯑꯩꯗꯤ ꯈꯪꯗꯦꯕ ꯀꯤꯕꯨ ꯀꯤꯔꯦ ꯅꯨꯄꯤꯁꯤꯡꯁꯦ ꯖꯦꯅꯤꯇꯥꯅ ꯗꯥꯃꯥꯂꯦꯝ ꯅꯪꯒꯤꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯅꯨꯄꯤ ꯑꯃ ꯑꯅꯤ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯇꯧꯔꯝꯅꯤ ꯈꯜꯂꯤꯔꯥꯕ ꯑꯩꯈꯣꯏꯗꯤꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤ ꯁꯨꯃꯥꯏꯅꯗꯤ ꯇꯧꯖꯗꯦꯀꯣ ꯇꯟꯁꯨ ꯇꯟꯖꯩ ꯃꯤꯅ ꯐꯖꯅꯁꯨ ꯍꯥꯏꯕꯤꯗꯦ ꯉꯥꯟꯕꯅ ꯆꯨꯝꯃꯦꯍꯦ ꯏꯆꯟꯅ ꯍꯥꯏꯕ ꯉꯥꯟꯕꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯂꯦꯝ ꯉꯥꯟꯕꯗ ꯄꯩꯅ ꯌꯦꯡꯉꯤ ꯉꯥꯟꯕꯅ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯨꯅꯤꯅ ꯈꯜꯂꯨꯔꯕꯣ ꯆꯨꯝꯕꯕꯨ ꯆꯨꯝꯃꯦꯅ ꯍꯥꯏꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯀꯩ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯝ ꯌꯦꯡꯉꯤꯗꯨꯕꯣ ꯑꯩꯉꯣꯟꯗꯕꯨꯗꯤ ꯀꯩꯝ ꯇꯧꯗꯕ ꯑꯗꯨꯗ ꯃꯑꯣꯡꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯩꯒꯤ ꯃꯑꯣꯡꯅ ꯅꯉꯣꯟꯗ ꯆꯤꯛꯄ꯭ꯔꯥ ꯍꯥꯏꯁꯦ ꯂꯝꯉꯥꯟꯕꯒ ꯇꯅꯨꯒ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯅꯨꯔꯩ ꯃꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯖꯦꯅꯤꯇꯥꯅ ꯗꯃꯥꯂꯦꯝ ꯙꯉꯥꯟꯕ ꯅꯕꯥꯅꯤꯒꯤ ꯈꯗꯥꯡꯗ ꯀꯣꯂꯦꯖ ꯆꯪꯅꯤꯡꯉ ꯂꯣꯏ ꯀꯥꯎꯔꯦ ꯍꯣꯔꯦꯟ ꯕ꯭ꯔꯦꯛꯇ ꯑꯃꯨꯛ ꯅꯣꯝꯃꯁꯦ ꯈꯗꯥꯡꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀ꯭ꯂꯥꯁꯀ ꯍꯧꯔꯝꯕ꯭ꯔꯥ ꯈꯪꯗꯦ ꯃꯔꯤꯗ ꯀꯣꯂꯦꯖ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯥꯂꯦꯝꯅ ꯐꯠ ꯍꯥꯏꯔꯛꯏ ꯅꯨꯔꯩ ꯖꯦꯅꯤꯇꯥ ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩꯕꯒ ꯀꯦꯟꯇꯤꯟꯗ ꯄꯨꯂꯞ ꯑꯆꯥꯄꯣꯠ ꯆꯥꯔꯁꯤꯀꯣ ꯊꯣꯛꯂꯛꯑꯣ ꯖꯦꯅꯤꯇꯥꯅ ꯍꯣꯏꯗ ꯃꯥꯂꯦꯝ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯀ꯭ꯂꯥꯁꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯂꯝꯉꯥꯟꯕꯗꯤ ꯇꯅꯨꯅ ꯄꯨꯈꯤꯕꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯃꯥꯂꯦꯝꯅ ꯂꯝꯉꯥꯟꯕ ꯎꯕꯒ ꯂꯛꯅꯅꯤꯡꯗꯨꯅ ꯏꯁꯩ ꯁꯛꯆꯤꯜꯂꯛꯏ ꯈꯅꯥꯎ ꯀꯥꯇ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯨꯄꯤꯅ ꯉꯝꯕ ꯑꯣꯏꯖꯒꯦ ꯉꯥꯟꯕꯅ ꯅꯥꯀꯟꯅꯒꯤ ꯈꯨꯕꯥꯛꯀ ꯈꯨꯖꯤꯜꯂꯛꯏ ꯋꯥ ꯅꯩꯗ꯭ꯔꯤꯕ ꯏꯁꯩꯁꯤꯐꯥꯎꯗꯤ ꯄꯩꯁꯥ ꯊꯥꯅꯤꯡꯈ꯭ꯔꯦꯗꯀꯣ ꯃꯥꯂꯦꯝꯒꯤ ꯀꯥꯔꯟꯗꯨꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯨ ꯅꯣꯛꯄꯋꯣ ꯈꯨꯕꯥꯛꯀ ꯐꯨꯕꯋꯣ ꯇꯧꯔꯤ ꯀꯥꯔꯟ ꯇꯥꯕ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯂꯝꯉꯥꯟꯕꯗꯤ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯤ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯗꯨꯒ ꯃꯅꯤꯡꯗꯒꯤ ꯑꯣꯖꯥ ꯑꯃꯅ ꯃꯥꯂꯦꯝ ꯅꯪꯒꯤ ꯏꯁꯩꯗꯣ ꯍꯣꯔꯦꯟ ꯑꯝꯇ ꯁꯛꯎꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯥꯛꯆꯒꯦ ꯃꯥꯂꯦꯝꯗ ꯏꯈꯪ ꯈꯪꯅ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯄꯒ ꯁꯣꯔꯤ ꯁꯥꯔ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯂꯦꯝꯗꯣ ꯃꯥꯒꯤ ꯐꯝꯐꯝꯗ ꯆꯪꯁꯤꯜꯂꯒ ꯐꯝꯈ꯭ꯔꯤ ꯂꯝꯉꯥꯟꯕꯅ ꯇꯨꯃꯤꯟꯅ ꯃꯥꯂꯦꯝꯗ ꯍꯥꯏꯔꯛꯏ ꯐꯔꯤꯅꯤ ꯌꯥꯝ ꯁꯛꯅꯤꯡꯈꯧꯕ ꯏꯁꯩꯗꯣ ꯆꯣꯞꯄꯝꯃꯅꯤꯅꯦꯍ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯦꯅꯤꯇꯥꯅ ꯍꯥꯏꯔꯛꯏ ꯅꯨꯔꯩ ꯀ꯭ꯂꯥꯁ ꯑꯣꯐ ꯂꯩ ꯀꯥꯟꯇꯤꯟ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯉꯁꯥꯏ ꯗꯥ ꯃꯥꯂꯦꯝ ꯍꯣꯏꯅ ꯆꯠꯁꯤ ꯍꯥꯏꯕꯗꯣ ꯇꯜꯂꯤꯗ ꯆꯠꯄ ꯖꯦꯅꯤꯇꯥ ꯆꯠꯂꯔꯣꯏ ꯁꯤꯗ ꯀꯣꯟꯅ ꯇꯜꯂꯣꯕ ꯁꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯖꯦꯅꯤꯇꯥꯅ ꯅꯨꯔꯩꯒꯤ ꯈꯨꯇꯥꯡ ꯄꯥꯏꯔꯒ ꯆꯤꯡꯉꯒ ꯂꯥꯛꯑꯣꯕꯁꯦ ꯆꯠꯂꯨꯁꯦꯕ ꯍꯣꯏꯁꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣꯕ ꯑꯩ ꯐꯖꯅ ꯑꯗꯨꯝ ꯂꯥꯛꯀꯦꯕ ꯑꯗꯨꯃꯥꯏ ꯉꯁꯥꯏꯅ ꯌꯥꯔꯗꯤ ꯅꯪꯒꯤ ꯈꯨꯠ ꯆꯤꯡꯉꯤꯁꯦ ꯆꯤꯡꯈꯤꯗ꯭ꯔꯣ
ꯑꯅꯤꯗꯣ ꯀ꯭ꯂꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯊꯣꯛꯂꯛꯀꯅꯤ ꯈꯟꯕꯅꯔ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯖꯦꯅꯤꯇꯥꯅ ꯇꯨ ꯃꯣꯏꯍꯨꯝꯁꯨ ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯃꯁꯛ ꯍꯥꯎꯇꯕꯤ ꯑꯃ ꯌꯥꯎꯗꯣꯏꯖꯥꯠꯂꯥ ꯎꯕꯨꯗꯤ ꯎꯗꯤꯌꯦ ꯍꯧꯖꯤꯛꯀꯤꯗꯤ ꯅꯨꯔꯩ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯁ ꯅꯪꯒꯤꯗꯨꯗꯤ ꯑꯃꯗꯨ ꯇꯥꯔꯗꯤꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯃꯋꯥ ꯂꯧꯕꯤꯗꯦꯀꯣ ꯑꯩꯗꯤ ꯏꯁ ꯅꯪꯅ ꯃꯤꯒꯤ ꯃꯋꯥ ꯂꯧꯒꯦ ꯈꯜꯂꯤꯔꯥꯕ ꯖꯦꯅꯤꯇꯥ ꯃꯁꯥꯗꯨ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯏꯁ ꯍꯩꯅꯗꯦ ꯑꯁꯤꯅ ꯀꯣꯏꯕ ꯅꯨꯄꯥꯗꯣ ꯂꯧꯗꯣꯏ ꯁꯔꯨꯛꯅꯦ ꯑꯩ ꯆꯨꯛ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯒꯦꯀꯣ ꯄ꯭ꯔꯤꯇꯤꯒ ꯇꯅꯨꯒꯁꯨ ꯂꯥꯛꯏ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯅꯨꯅ ꯅꯂꯝꯉꯥꯟꯕ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ ꯃꯥꯂꯦꯝꯅ ꯍꯥꯟꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯁꯦ ꯀꯥꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯔꯨꯒꯦꯅ ꯃꯤ ꯉꯥꯏꯔꯝꯕ ꯇꯅꯨꯅ ꯀꯅꯥꯏ ꯃꯤꯅꯣ ꯍꯥꯏꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯏꯆꯟ ꯑꯅꯤꯁꯦ ꯑꯁꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯕ ꯇꯅꯨꯗꯣ ꯃꯥꯂꯦꯝꯅ ꯍꯥꯏꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ ꯅꯨꯔꯩꯒ ꯖꯦꯅꯤꯇꯥꯒ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯏ ꯃꯥꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯅꯨꯔꯩꯗꯅꯤ ꯃꯈꯨꯠ ꯇꯥꯁꯤꯜꯂꯒ ꯁꯥꯎꯅꯤꯡꯕ ꯐꯥꯊꯩ ꯅꯨꯔꯩꯅ ꯇꯅꯨꯒꯤ ꯃꯐꯝꯗ ꯀꯩ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯃꯥꯒꯤ ꯃꯐꯝꯗ ꯀꯩꯝ ꯍꯥꯏꯈꯤꯕ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯀꯔꯤꯗꯕꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯣ ꯈꯪꯗꯦ ꯇꯅꯨꯗ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯇꯞꯅ ꯑꯗꯨꯗꯤ ꯗꯥ ꯃꯥꯂꯦꯝ ꯑꯩꯈꯣꯏꯁꯨ ꯀꯥꯟꯇꯤꯟ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯅꯤ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯤ ꯃꯥꯂꯦꯝ ꯇꯟꯗꯤ ꯇꯜꯂꯕꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕ ꯐꯖꯗ꯭ꯔꯦ ꯈꯟꯅ ꯍꯣꯏ ꯆꯠꯃꯤꯟꯅꯁꯤ ꯉꯥꯟꯕꯅ ꯅꯕꯥꯅꯤ ꯉꯥꯏꯕꯗ ꯃꯤꯁꯤꯡꯁꯦ ꯋꯥꯕꯤꯔꯦ ꯂꯨꯍꯣꯡ ꯈꯣꯡꯊꯥꯡ ꯇꯝꯃꯤꯔ ꯈꯪꯗꯦ ꯑꯁꯨꯛ ꯇꯞꯅ ꯂꯥꯛꯄꯁꯤꯕꯣ ꯖꯦꯅꯤꯇꯥ ꯅꯣꯛꯃꯤ ꯇꯧꯔꯒ ꯗꯉꯥꯟꯕ ꯍꯧꯖꯤꯛꯇꯒꯤ ꯇꯝꯁꯤꯜꯂꯒꯦ ꯇꯧꯅꯦ ꯍꯌꯦꯡꯋꯥꯏ ꯆꯠꯄ ꯍꯩꯇ꯭ꯔꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯀꯅꯤꯕ ꯑꯗꯨꯅ ꯇꯝꯕ ꯍꯧꯔꯕ ꯖꯦꯅꯤꯇꯥꯅꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯋꯥꯒ ꯉꯥꯡꯉꯛꯄꯗꯨꯗ ꯉꯥꯟꯕ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯊꯃꯣꯏ ꯃꯄꯥꯗ ꯊꯝꯃꯒ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯥꯏ ꯀꯩ ꯃꯤꯅꯣꯛꯅꯣ ꯍꯥꯏ ꯊꯃꯣꯏꯗ ꯆꯩꯅ ꯐꯥꯎꯏꯅꯦ ꯑꯗꯨꯛ ꯅꯨꯡꯁꯤꯍꯟꯕ ꯉꯥꯎꯔꯦꯗꯩꯗꯤ ꯉꯥꯟꯕꯅ ꯃꯪꯉꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯃꯥꯂꯦꯝꯗꯨ ꯉꯥꯟꯕꯗ ꯌꯦꯡꯉꯛꯏ ꯉꯥꯟꯕꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯃꯈꯨꯠꯅ ꯉꯥꯟꯕꯒꯤ ꯂꯨꯈꯝꯗ ꯁꯦꯠꯊꯔꯒ ꯑꯣꯏ ꯀꯩ ꯅꯪꯅ ꯑꯃꯨꯛ ꯃꯪꯉꯤꯁꯤꯅ ꯑꯁ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯊꯥꯔꯛꯏꯗꯨꯕꯣ ꯍꯣ ꯉꯥꯎꯗꯕ ꯏꯕꯨꯡꯉꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯪꯉꯣ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯀꯥꯟꯇꯤꯟꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯥꯟꯇꯤꯟ ꯌꯧꯔꯗꯨꯅ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯆꯪꯉꯛꯏ ꯄꯨꯂꯞ ꯐꯝꯕ ꯌꯥꯕ ꯃꯐꯝ ꯌꯦꯡꯉꯒ ꯐꯝꯃꯤ ꯅꯥꯀꯟꯗꯒꯤ ꯀꯣꯏꯔꯦꯡ ꯄꯥꯔꯇꯤꯁꯨ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯇꯅꯨꯗꯣ ꯀꯣꯏꯔꯦꯡ ꯎꯕꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯀꯣꯏꯔꯦꯡꯅꯁꯨ ꯈꯠꯆꯤꯜꯂꯛꯏ ꯃꯤꯒꯤ ꯁꯤꯠꯇ ꯒꯨꯞꯇ ꯎꯒꯟꯈ꯭ꯔꯕ ꯃꯥꯂꯦꯝꯅꯤ ꯇꯅꯨꯒ ꯀꯣꯏꯔꯦꯡꯒꯅ ꯇꯧꯈꯤꯕꯗꯒꯤ ꯎꯔꯨꯔꯤ ꯃꯊꯟꯇ ꯈꯟꯖꯩ ꯀꯩꯅꯣ ꯑꯅꯤꯁꯤꯅ ꯇꯧꯔꯤ ꯃꯑꯣꯡꯁꯤꯅ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦꯗ ꯑꯩ ꯆꯝꯖꯈ꯭ꯔꯕ ꯃꯥꯒꯤ ꯃꯔꯨꯞ ꯂꯝꯉꯥꯟꯕꯒꯤ ꯈꯟꯕꯤꯕꯗ ꯃꯤ ꯄꯥꯏꯕꯁꯨ ꯐꯥꯎꯏ ꯂꯝꯉꯥꯟꯕꯗ ꯍꯥꯏꯔꯨꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯜꯂꯤ ꯉꯥꯟꯕꯅ ꯀꯩ ꯆꯥꯅꯤꯡꯉꯤꯅꯣ ꯍꯥꯏꯅꯔꯛꯑꯣ ꯍꯥꯏꯈ꯭ꯔꯒꯦ ꯖꯦꯅꯤꯇꯥꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯁꯨ ꯂꯣꯏ ꯂꯩꯕꯤꯒꯦ ꯍꯥꯏꯔꯣ ꯗꯥ ꯉꯥꯟꯕ ꯉꯥꯟꯕ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ ꯅꯪꯒꯤꯅꯦ ꯍꯥꯏꯔꯗꯤ ꯂꯣꯏ ꯂꯩꯔꯒꯦꯅ ꯂꯩꯔꯕꯅꯤ ꯉꯝꯗꯕꯁꯨ ꯂꯩꯔꯣꯏ ꯀꯩ ꯍꯥꯏꯕꯅꯣ ꯗꯥ ꯉꯥꯟꯕ ꯇꯥꯗ꯭ꯔꯦ ꯅꯊꯟꯇ ꯇꯥꯅꯕ ꯍꯥꯏꯖꯔꯒ ꯂꯩꯔꯤ ꯑꯩ ꯂꯣꯏ ꯄꯨꯊꯣꯛꯇꯣꯏꯅꯤ ꯆꯥꯅꯤꯡꯕꯇ ꯍꯥꯏꯌꯨ ꯃꯥꯂꯦꯝꯅ ꯃꯤ ꯃꯁꯥꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯤꯀꯥꯟꯁꯤꯗ ꯆꯥꯕ ꯌꯥꯕ ꯆꯥꯍꯧꯔꯁꯦꯍꯦ ꯃꯌꯥꯝ ꯍꯥꯏꯅꯔꯣ ꯉꯥꯟꯕꯅ ꯆꯥꯅꯕꯗꯣ ꯍꯥꯏꯈ꯭ꯔꯤ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯂꯦꯝꯅ ꯀꯩꯗꯧꯔꯒꯦ ꯂꯝꯉꯥꯟꯕ ꯅꯪꯅ ꯂꯥꯟꯖꯗꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏꯅ ꯊꯤꯡꯕꯒ ꯊꯝꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕ ꯃꯤꯠꯌꯦꯡꯗꯨ ꯇꯅꯨꯗ ꯊꯝꯃꯤ ꯃꯥꯂꯦꯝꯅꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯃꯥꯂꯦꯝꯒꯤ ꯋꯥꯍꯩꯗꯨꯗ ꯇꯅꯨꯗꯨ ꯃꯥꯂꯦꯝꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯇꯅꯨꯅ ꯌꯦꯡꯂꯛꯄꯗꯨꯗ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯥꯂꯦꯝ ꯂꯝꯉꯥꯟꯕꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯁꯦ ꯌꯦꯡꯁꯤꯜꯂꯤꯗꯀꯣ ꯅꯪꯗꯤ ꯑꯩꯅ ꯌꯦꯡꯁꯤꯟꯗꯅ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯣꯏꯕ ꯂꯝꯉꯥꯟꯕꯗꯨ ꯃꯈꯨꯠꯇꯨꯅ ꯂꯥꯏꯕꯛ ꯄꯥꯏꯔꯒ ꯈꯥꯡꯕꯗꯨ ꯍꯦꯛ ꯌꯧꯔꯤ ꯃꯥꯂꯦꯝꯒꯤ ꯄꯥꯎꯈꯨꯝ ꯁꯨꯡꯋꯥꯠ ꯋꯥꯠꯇꯕ ꯃꯑꯣꯡꯗꯨꯗ ꯄ꯭ꯔꯤꯇꯤꯅ ꯗꯥ ꯃꯥꯂꯦꯝ ꯅꯪꯒꯤ ꯅꯅꯥꯛꯇꯒ ꯂꯩꯔꯗꯤ ꯑꯋꯥꯕ ꯃꯁꯛꯀ ꯈꯪꯗꯧ ꯃꯥꯟꯗꯦ ꯐꯥꯒꯤꯗ ꯇꯧꯔꯒ ꯂꯩ ꯍꯥꯏꯕ ꯗꯥ ꯃꯥꯂꯦꯝꯁꯦ ꯃꯥꯂꯦꯝꯅ ꯑꯩꯉꯣꯟꯗ ꯂꯩꯕ ꯅꯨꯄꯤꯗꯨꯗꯤꯅꯦ ꯂꯥꯏꯕꯛ ꯐꯗꯣꯏꯅꯤ ꯅꯨꯡꯉꯥꯏꯅꯒ ꯊꯝꯕꯤꯗꯣꯏꯅꯤ ꯍꯦꯛ ꯀꯦꯗꯅꯒ ꯑꯁ ꯂꯩꯔ ꯈꯪꯅꯤꯁꯦ ꯑꯗꯣ ꯄ꯭ꯔꯤꯇꯤꯌꯥ ꯃꯤꯁꯨ ꯀꯣꯏꯅꯕꯋꯣ ꯄꯥꯝꯅꯕꯋꯣ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯏꯕꯥꯅꯤꯁꯨ ꯀꯣꯏꯅꯔꯁꯤꯗꯅ ꯄ꯭ꯔꯤꯇꯤꯁꯨ ꯐꯥꯒꯤ ꯇꯧꯔꯛꯏ ꯑꯔꯤꯕꯤ ꯑꯣꯏꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯩꯕꯨ ꯌꯥꯎꯔꯁꯤꯔꯅꯦ ꯌꯥꯎꯔꯣ ꯑꯗꯨꯅ ꯐꯗꯣꯏꯅꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇꯕ ꯃꯥꯂꯦꯝꯅꯤ ꯅꯨꯔꯩꯗ ꯃꯣꯟꯁꯤꯜꯂꯤ ꯅꯨꯔꯦ ꯅꯪꯗꯤ ꯑꯄꯥꯝꯕ ꯅꯨꯄꯥꯒ ꯂꯩꯇ꯭ꯔꯣ ꯅꯕꯨꯡꯗ ꯀꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏꯌꯨꯀꯣ ꯂꯩꯇ꯭ꯔꯒꯅꯅꯦ ꯑꯩꯅ ꯑꯐꯕ ꯑꯃ ꯁꯦꯝꯕꯤꯗꯣꯏꯅꯤ ꯆꯪꯒꯤ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯗꯥ ꯃꯥꯂꯦꯝ ꯂꯩꯇꯦꯀꯣ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯇꯝꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯕꯀꯣ ꯑꯣ ꯒꯣꯗ ꯍꯣꯏꯗꯤ ꯏꯆꯟꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯛꯇ꯭ꯔꯤ ꯇꯧꯔꯤꯅꯤ ꯌꯧꯔꯛꯑꯀꯥꯟꯗꯅꯦ ꯀꯣꯏꯔꯛꯑꯣ ꯑꯗꯨꯏꯗꯤ ꯇꯅꯨꯗꯨ ꯅꯨꯔꯩꯒꯤ ꯃꯑꯣꯡꯗ ꯄꯛꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯁꯨꯒꯠꯂꯤ ꯃꯈꯨꯠꯇꯨꯅ ꯏꯜꯂꯤ ꯃꯥꯂꯦꯝꯅ
Nure, kaka jeksina leyuko, nang bukalak miyam leba, aduna kudong tiba thokniba. Ngayaki matong achapot supura aduna chaminari, yumanaba Jenita ga Nure ga pulap thokminari. Jenita na, aying di Sunday ni, ako'y dalaw na Nure, tanbra. Ay di kay gino'y dalaw ko da tanduba, lalo rin na. Aseng bayra, law ko Nure. Hoy ba, lakim ni. Sida nine, ay nanungsiba sa mahelay se, ay ginungsibise. Asi haraga Nure da ka na koli. Kayo naman Jenita nang taurisiba, ay bahalagi hayro ba, fulemi. Sorry, ay da harawan magini ba. Ani da nag-hit niya po da koyreng na kaurai. Nure, amda nga ko. Koyreng do Nure gimanaktam na siyang sila aduga. Ay si, nawawam ta singdaw kitaw ni. Kayo ano da koyreng? Mamang dahil na ichan niya mapamda, ay ifadraba wakal sina, hari da baway wata si sinakiba. Ichan na nabungbam ta nga piyo hajari. Madong da mo na tawroy, nasi ay ba numisidagi, nang mo ichan magnay kalada ba ni. Da koyreng na wakal tara pa siya, na chay nam nungay, ay kem da kandre da. Adudi ichan na nabung mga pili na lawre ko, tinga ba dun kong nasi ko. Adu da koyreng, ay kayo mong chaluki. Hoy. Nuray ho chakkibaga koyreng akaba minok ama noaga. Sidaydi, ay nagkaitorake do, khangjaranidana. Mamanaba ama na, nang su acting di hayre ha, ay da singmani kalubani, aduga nang suba, kok tiling kraba. Sidaydi yengwata kalu, nungayo da banita. Rocky na, hoy, ako'y di niya babu ngayon damak layjarage. Ay ko'y mating layrakanda hayro, aduga na mating pang na balayrage. Nuay gisulaki nida, yamwat nida. Asyam na nungit tumasahaw kirami.